Handak pangthokiba 19 suba Lok Sabha gi mikhalda ina amasung outer Manipur parliamentary constituency dagi Congress ki ticket ta mai pakhiba anauba MP ani mathang sidna Dr. Angomcha Bimol Akoizam amasung Alfred Kangam S. Arthur Lok Sabha da MP oina wasak laukre ngarang dagi haukiba 19 suba Lok Sabha gi ahanba mifam gi ahoba numitta Prime Minister Narendra Modi yauna MP Chani Humphunithoi Pro Tem Speaker Bhartrihari Mahatapna wasak lohankhe ngasi mifam asigi nini chanba numitta lemhoriba MP singi wasak lobagi thabak chathakhe Manipur gi Congress MP Dr. Bimol Akoizam gi ming wasak launaba lauthorakpada Congress yauna Opposition India Bloc ki MP singna dex thinduna Manipur haina lawba kholaw marakta Angomcha Bimol Akoizamna Maitelon Manipuri da wasak laukhe mahaki wasak laubagi warolda mahakna hai ai Angomcha Bimol Akoizam Lok Sabha gi thaubroi misak ama oina khanbiraklaba maramna aihakna 𝗙𝗏𝗡𝗏 sembi sambiba sidaba mapubu panduna wasak chari madude aina linkraba Bharat ki lengaklon chatna pathapo aina tasengna thazaba amadi pugning sengna ningjaba utkari haiba nachingba wafam sing yaure aroibada ima leipakna yaifare ima Manipurna yaifare haina phungdokhe outer Manipur gi MP Alfred Kangam S. Arthur na oi thangba lengbanda tangkhul gi nar ki oiba samtu gi sol yaladuna English ta wasak lokhe MP Alfred Kangam S. Arthur na Manipur da Justice pura u leibak kanbiu haina Hindi da appeal tawraga wasak loba loishinkhe I'll have. Yes, I'll add. I Angomcha Bimol Akoizam Lok Sabha gi thauburoi misak amoina khanbiraklaba maramna aihakna 𝗙𝗏𝗡𝗏 sembi sabiba sidaba mapubu panjaduna wasaksari madudi aina linkraba Bharat ki lengak lon chana pathapu aina tasengna thazaba amadi pukning sengna ningjaba uchagani loinana Bharat ki ningtamba amadi amatto oiba saktambo aina yokhatchagani amasung aina paikhat kadoriba lokhat kadoriba thaudang sing pukchel sengna pangthok chagani Jai Hind Ima Leipakna yaifare Manipur imana yaifare